ꯃꯅꯝꯁꯤ ꯄꯥꯏꯊꯣꯔꯛꯑꯦ ꯋꯥ ꯁꯤꯒ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯃꯊꯪꯗꯗꯤ ꯍꯥꯏꯔꯔꯣꯏ ꯁꯧꯒ꯭ꯔꯤꯒ ꯑꯩꯕꯨ ꯁꯤ ꯑꯣꯏꯅ ꯀꯧꯔꯤꯀꯣ ꯃꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯑꯍꯨꯝꯔꯛ ꯁꯨꯔꯦ ꯇꯧꯔꯛꯇꯦ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯅꯤ ꯑꯩꯒ ꯄꯗꯃꯤꯒ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯗꯣꯏ ꯇꯧꯔꯤꯑꯕꯀꯣ ꯑꯗꯣ ꯄꯗꯃꯤꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯄꯥꯛꯅꯝ ꯀꯔꯤꯒꯤ ꯄꯥꯛꯅꯝꯅꯣ ꯂꯣꯇꯥꯒ ꯖꯦꯟꯗꯦꯝꯒꯤ ꯑꯗꯨꯗ ꯁꯣꯏꯔꯤ ꯖꯦꯟꯗꯦꯝ ꯁꯣꯏꯔꯤꯕ ꯅꯪ ꯍꯥꯟꯅ ꯆꯥꯈ꯭ꯔꯕꯣꯁꯦ ꯆꯥꯔꯦ ꯁꯧꯒ꯭ꯔꯤꯅꯦꯕꯀꯣ ꯔꯤꯀ꯭ꯋꯦꯁ ꯑꯁꯤ ꯆꯥꯔꯛꯇꯦ ꯍꯥꯏꯅ ꯌꯥꯝ ꯃꯤꯅ ꯀꯣꯃꯦꯟ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯃꯨꯛ ꯍꯟꯅ ꯀꯣꯃꯦꯟ ꯇꯧꯔꯔꯣꯏꯒ ꯍꯥꯏꯒꯠꯂꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯆꯥꯔꯒꯦ ꯃꯌꯥꯝ ꯁꯧꯒ꯭ꯔꯤꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦ ꯆꯝꯊꯣꯡ ꯅꯠꯇꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯄꯥꯛꯅꯝꯗ ꯃꯣꯔꯣꯛ ꯀꯩꯅꯣꯁꯨ ꯍꯥꯞꯄ ꯃꯆꯨꯁꯨ ꯍꯥꯞꯁꯤꯗꯅ ꯃꯊꯥ ꯑꯣꯏꯅ ꯍꯥꯞꯁꯤꯔꯥ ꯃꯔꯨ ꯆꯨꯗꯅꯕ 이씨 그놈 지네. 씨 마다 좀 합쳐버지. 하오는 합쳐버 뭐지? 그 우동아가 합네야. 그 우동아나 아빠가 짜는데 뭐냐? 나도 야 괜찮더라. 우동아도 만남 깔리나. 지금 시간 하니 빡남지 시간 남전남. 하우디 만남지 좀 시래. Saugri thongba hore me ngaga jenamga tiwauga khara hape atai hapchu adagi moro khatang chai tu paas hai mere paas hai मेरा कोई एहसास है जैसे तू पास है मेरे पास है ऐसे मेरा कोई एहसास है जैसे हाय मैं मर ही जाऊं जो तुझको ना पाऊं बातों में तेरी मैं रातें बिताऊं होठों पे लम्हा लम्हा है नाम तेरा है तुझको ही गाऊं मैं तुझको पुकारूं ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯅꯝꯗ꯭ꯔꯦ ꯑꯩꯒ ꯄꯗꯃꯤꯒꯁꯦ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣ ꯑꯃꯅꯦ ꯁꯤ ꯇꯧꯔꯛꯏꯁꯦ ꯅꯥꯅꯣ ꯄ꯭ꯔꯦꯃꯥꯕꯇꯤ ꯇꯈꯦꯜ ꯆꯪꯕ ꯑꯝꯇ ꯍꯪꯕ ꯄ꯭ꯔꯦꯃꯥꯕꯇꯤ ꯇꯈꯦꯜ ꯆꯪꯕ ꯃꯥꯅꯦ ꯑꯩꯈꯣꯏꯁꯦ ꯏꯆꯦ ꯀꯧꯒꯗ꯭ꯔꯥ ꯏꯅꯥꯎ ꯀꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯀꯣꯃꯦꯟ ꯑꯃ ꯃꯊꯪꯗꯗꯤ ꯍꯥꯏꯔꯔꯣꯏ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝ ꯍꯥꯏꯔꯔꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯧꯒ꯭ꯔꯤꯁꯦ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯔꯣꯏ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯒ ꯄꯗꯕꯤꯒꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯁꯧꯒ꯭ꯔꯤ ꯍꯥꯏꯔ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯑꯗꯒꯤ ꯄꯥꯛꯅꯝꯁꯦ ꯀꯔꯤꯒ ꯄꯥꯛꯅꯝ ꯂꯣꯇꯥꯒ ꯖꯦꯅꯝꯒ ꯄꯥꯛꯅꯝ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣꯅꯦ ꯄꯗꯕꯤ ꯃꯅꯝꯁꯤ ꯄꯥꯏꯊꯣꯛ ꯃꯌꯥꯝꯁꯦ ꯄꯥꯛꯅꯝ ꯃꯅꯝꯒꯤ ꯈꯨꯅꯨꯡꯁꯤꯗꯤ ꯂꯩꯇꯦ ꯁꯤꯁꯦ ꯆꯦꯂꯦꯟꯖꯀꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝꯁꯦ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯗꯣꯏꯅꯤ ꯖꯦꯟꯗꯦꯝꯒ ꯂꯣꯇꯥꯒ ꯑꯗꯩ ꯉꯥꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝꯁꯤꯒ ꯑꯗꯨꯝ ꯃꯆꯦꯒ ꯎꯠꯂꯝꯒꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯕꯗꯣꯀꯣ ꯁꯥꯏꯗꯇ ꯊꯝꯈ꯭ꯔꯒꯦ ꯄꯤꯗ꯭ꯔꯕꯣ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯉꯁꯤ ꯆꯦꯂꯦꯟꯖꯁꯨ ꯑꯣꯏꯔꯦ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯔꯁꯤꯔꯣ ꯁꯦ ꯁꯤꯅ ꯉꯥ ꯃꯔꯤꯡꯒ ꯄꯗꯃꯤ ꯍꯧꯔꯤꯉꯩꯗ ꯄꯨꯔꯥ ꯍꯧꯔꯁꯤ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣꯅꯤꯅ ꯃꯔꯤꯡꯒꯥꯗꯣ ꯁꯤꯒ ꯍꯥꯡꯊꯔꯒꯦ ꯑꯩꯈꯣꯏꯁꯦ ꯏꯁꯥ ꯏꯁꯥꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠꯇ ꯂꯩꯕ ꯄꯨꯝꯅꯃꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯑꯁꯤꯁꯦ ꯂꯧꯗ꯭ꯔꯣꯃꯤ ꯍꯣꯏ ꯑꯁꯤꯁꯦ ꯂꯧꯔꯁꯤ ꯑꯁꯤꯅ ꯉꯥ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯀꯔꯤ ꯉꯥꯅꯣ ꯑꯁꯤꯅ ꯕꯥꯎꯅꯤ ꯍꯥꯡꯊꯈꯤꯗꯣꯏꯅꯤ ꯉꯥ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯦ ꯍꯥꯞꯄꯒꯤꯗ ꯁꯧꯒ꯭ꯔꯤ ꯀꯥꯡꯁꯣꯏꯁꯦ ꯉꯁꯤꯁꯨ ꯗꯤꯟꯁꯨ ꯐꯩ ꯅꯨꯡꯁꯥꯁꯨ ꯁꯥꯏꯌꯦꯕ ꯁꯧꯒ꯭ꯔꯤꯁꯦ ꯊꯣꯡꯁꯤꯒ ꯅꯣꯡꯖꯥꯝꯅ ꯆꯨꯏ ꯈꯔꯅꯤ ꯃꯌꯥꯝ ꯁꯧꯒ꯭ꯔꯤꯁꯦ ꯇꯤꯜꯍꯧꯅꯦ ꯑꯗꯩꯗꯤ ꯖꯦꯅꯝꯅꯦ ꯑꯩ ꯈꯔ ꯀꯩꯅꯣ ꯇꯧꯒꯦ ꯊꯣꯡꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯚꯤꯗꯤꯑꯣ ꯀꯥꯞꯀꯦꯕ ꯁꯤꯡ ꯃꯅꯥꯒ ꯇꯧꯅ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯥ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯀ꯭ꯋꯦꯁꯁꯤꯗꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯩꯈꯣꯏ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯦ ꯀꯧꯗꯣꯏꯔꯥ ꯏꯅꯥꯎ ꯀꯧꯗꯣꯏꯔꯥ ꯇꯈꯦꯜ ꯆꯟꯕꯤ ꯍꯥꯏꯅ ꯇꯈꯦꯜ ꯆꯪꯕꯝ
마기 이제 오늘 거울로. 이지원의 거리가 만약 사오로 말에 어음럭 수래 떠올 때 아니고 세게 더 맞다니 이제 세게 이제. 아 집에는데 아 리퀘스트 뭐 거울에서. 성비 좀 이거 해 이제가. Ay naano na malo yan. Hao ya. 너무 thiêng rồi Dạ. bây giờ mình chỉ sâu yung bố cho trẻ người chỉ là ăn mình 소그리에도 아무것도니다 하이나니는 아무것도 bây giờ khuyên nó chào bài nào rồi chỉ có mặn là được nếu để cho bố cho trẻ 포토디 아무것도네 아바 머니푸르 소그리에서는 신바크라 와디드나 아쿠이 하이나도 신메히데하고 Có cho nó ngang lắm đâu nè. Cô nó xinh đẹp. ra ủi không nhỉ paknam dia apa tu? Pernah apa begini? Có pha pha hậu. Nó pha nè. Vậy bù học bố tiền ta. Xin mấy nào dùng nữa thôi, về bộ. Nó được không cô? Ăn mấy cái? Ngon mấy cái? Vâng. Mấy bình làm Không sao hao vậy? thùng ra câu chẳng hạn. Vậy nên là thùng ra câu. Học đi. Có cầm vợ. Chầm. Học đấy. Ủa? Anh còn anh đang ngầm nó lại phần nào bên ra đấy. Như thì làm món. Vậy luôn nè. Năng ngầu đó. Ai đi xe hay để khang cái này năng đi xe bám. Đi xây đồ. Năng chỉ cần ngâm một đỏ rồi mà chỉ năng sao. Cái đó bị xây rồi. Nâng bùa xuống. Hầu ra bỏ. Nâng bùa xuống. Ninh sinh đu na đầy đê. Mi cúp mà. Nâng bùa.
Kauge ngamdre Wow, wow. Landam kaida Talaga nangbu Aibu. Landam kaida Talaga aibu Potharu chike Miku amadang Dang. Jare ma'am, ngasigi Yang video gaya sih, Sir. thamage aduga mathang damu atopagi akai Manipuri challenge hairi abuka madagi video putuna akchage Okay. aduga ngasigi oina di thamage ma'am bye bye.